Lakhipuronline puthokchaba June gi tang taruk irai numit ki Khomjinba Pao tabirase. Ahanbada maruoiba Pao. Plastic na mosilhanba thinglasi haiba hiramasida malemgi akoibagi pibam numit pangthoknakre. Cachar jila lengakna mahiluisangsing lagliba ningthokaba numitagi hangnaba khangankre. NMPF amadi Dr. M. Santikumar Support Group na APCC ki President Gaurav Gogoi ka unakre. Ima sana thoino laikidabada makhatana awaba phongdoknarakle. Dels ki marirak suba chahi ki thoram sing chinglemna pangthokre. Mitei Coordination Committee na New Delhi da Mitei Convention ama pangthokadori. Bhupen Hazarika ki punsiwari Manipuri yauna Bharat ki lon kunomdoi da handoklagani amasung Royal Challengers Bengaluru na IPL ngambagi harau nungai pa phongdokpagi thoromda nesin aduna taramathoi sire kayamarom asok panangkhre. Hauzik mapungoi pa pau tabirasi. Plastic na mosilhanba thinglasi haiba hiramda malemgi akoibagi phibam numit pangthoknakre. Malemgi mapum kayada World Environment Day ki thorom pangthoknakibagum jiribamgi tongan mapam singda numit asi mapung phana pangthoknakre. Ngarang Jiribam Higher Secondary School Jiribam amadi Manipuri Innovation Society Imphal ga khusam naduna Jiribam gi babu parada laiba Jiribam Higher Secondary School da Ending Plastic Pollution Plastic na mosilhanba thinglasi haiba hiramasida nongmagi oiba akoiba gi pibam gi matangda bhab tahanana bamadi uchara thabagi thorom pangthokre. Thorom asiga mari lenana Manipuri Innovation Society Imphal gi member oiribi RK Sophia Wangakhe. Environment, Directorate of Environment, Climate Change, Government of Manipur, Makhada, Manipur Innovation Society, Samnaraganasi, Malay Kuchida, 5th June World Environment Day, Hana Pampotuna Lagaba, Numit Asida, Jiribam District, Jiribam Higher Secondary School campus, Ozama di Shatra Youth Singapulaga, Environment Day, Asiga, Mayunana. Chara khara khangcharaga thajabani akoigi World Environment Day ngasigi numit asida magi theme sina akoigi ending plastic pollution haibani akoigi plastic haibase akoigi jiribam plastic ban plastic kana thunjali adu plastic ase akoi market ta yamna available oiba amadi akoigi pollution sing non plastic tagi hena plastic din sisinarapa Koigi plastic hai base yamna danger oiba aduguma posagamani akwadi aina maru aina haizaning badi akoigi society da akoi miyam da haizaning base akoigi plastic tagi non plastic na hena sizinabagi hainabi habits ado akoi daiminasi honaminasi haiba wakham se thamjage adu ngasi World Environment Day asida sarung ya jabase yamna nungaise phongdoksari aduga akoi mathang da sarung ya ba phunjage youth sing amadi satra sing adagi higher secondary principal galoina na akoi wasalomi naraga thawma se thana citizen I pledge to protect and preserve our planet earth I will not use plastic and choose suitable sustainable alternative and reducing waste. Pari Puri athoba ningsing lup Jiribamna ningsing khulgi Biodiversity Park ta plastic na mosilhanba thinglasi haiba hiramasida World Environment Day gi thoram apung phana pangthokhe. Thoram asida Jiribam gi DC Krishna Kumar IAS Pari Puri athoba ningsing lup ki advisor Dr. Arun Kumar Mangang Jiribam gi DFO Elangbam Nirmala Chanu MFS amasung Jiribam Municipal Council gi EO Moirangthem Surjina Mathang Sidna Chief Guest President amasung Guest of Honor oina daista phamke thorom asiga mari leinana DC na nungi oiba warol miyamna thamke. It is being celebrated every year, but there is a purpose to celebrate this World Environment Day to create awareness amongst all the stakeholders. Also to protect the environment, including forests, lakes, rivers, and wildlife as well. So I'm really happy to see the effort which is being made by Pari Puri Athoba Ningsing Group. They are here for a noble cause
which will pave a way for the green and clean Jiribam as well. If I talk about Jiribam Forest Division asu Jiribam gi uchathol da leiba Division Forest Office da World Environment Day gi thoram pangthokhi thoram asida Jiribam gi tongan ba school college gi mahiroi singna seasonable loiraba plastic amadi atai waste material sing asi karamna recycle tawduna mukhana sizinaba yagani haibagi matangda miyamda utki loinana pangthokhiba competition singi mana matumsu yentokhi saruk yakiba khudingmaktasu consolation prize bikhi thoromgi makha tarakpada Jiribam gi DFO elangmam nirmala chanuga loinana miyamga uchara thaminakhi pangthokhiba thoramasigi matangda Jiribam gi Divisional Forest Officer elangmam nirmala chanu MFS na haikibada haujiki matamda hiram khudingmakta plastic asi maru oirakle adubu aikoina plastic asi phajana sijinaba haitrabadi kudong thaningai oi maramasina hawgalagliba mahiroi singna plastic asi karamna phajana sijinagani haibagi matangda khangjinba mathautai haike we enemy way friend we no enemy way sina kai do we akoi bada plastic pollution na mo mai le da ji tu re na chingba na ya mo block toxin ba kunjan ba sidagi hendo kana kai do we microplastic hai na su problem am mai awai su yam ta 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 na microplastic ki issue sina kari to we akoi gi hakchang da bo da plastic ki yaw sa le ba kai na da chari ba ising thai ba ising masung chari ba nga na chingba ka tam na wai si da akoina sabuduna sad absorb tawakadagi microplastic se body the deposition lakagi situation go sala ba yam lulaban adubu plastic se akoina ana de haidana huji kungo padiya de ba kai na da yam na akoigi human civilization ga loina na plastic se yam na mari lena gare ba adubu karmai to bani da plastic se adu ta de karmai na to sige hadna tamda hanthana gi sijena ba amasung recycle to ba haidena only option ne ba example hoina koi aron na su khana hai gare koi gi smaina trigger same ba na traga simyang wei chip same ga koi gi flooring gi ka to ba adagi brick gi block same ba ma innovative idea ma hujika ni pho gare Plastic na mosil hanba thinglasi haiba hiramasida World Environment Day gamari lenana Jiribam Municipal Council na single use plastic sijanaba thingnaba gi sarukama oina yum amadi dukan singda changduna plastic ki polam sing khongotpa uchara thaba amadi wasak lominakhi thauramda council asigi caretaker chairperson S Santi Devi executive officer Moirangthem Surjit Singh caretaker councillor Singh self help group Singh Council asigi staff amadi sanitary worker sing thoramasida sarukjaki Amaromda World Environment Day ki thorom gamari lenana Jiribam gi railway station da leiba 156 battalion CRPF amadi Kasturba Girls High School Jiribam ga punna kusamnaduna chit sengba amadi uchara thabagi khongjang amasu Kasturba Girls High School da pangthokre thoramasida Shailendra Kumar assistant commandant amadi Kasturba Girls High School gi headmistress A Soroja yauna thoramadu pangthokhi haire जय हिंद। आज जैसा आपको सबको मालूम है कि आज 5 जून 2025 पर्यावरण दिवस है, जिसमें आज हमारा F156 बटालियन सभी सिविल के साथ जो है आज वृक्षारोपण की कार्रवाई किया, जो कि हम आज जिरीबाम स्टेशन के मालेमगे अयिंगसागी खलसिबु कन्ननबगी पांदमदा चाही खुदिंगी जून की तांग मंगा मालेमगे अकोइबगी फिबम कन्बा नुमित वर्ल्ड एनवायरनमेंट डे पांगथोक्तुना लाकपगुम ngarang Lakhipur Core District ki manung chanbada leiba Borbilda numidasi pangthokre Eastern Horizon English School Borbil gi mahiroi sing Oja Singh amadi khul gi ahal na sing punna uchara kuntra humdoi lambi gi nak yetta thaminaki chahi asigi theme oiriba plastic na mosilan ba thinglasi haiba hiramasida pangthok patharomasida National Sepak Takraw coach E Premakanta S Raskishore N Raskishore P Rasbihari S Manigopal K Manidhon amadi Naharol Kayasu thoramasida mateng pangki World Environment Day kamari lenana Lakhipur SDJM Court ta Lakhipur ki Subdivisional Judicial Magistrate M Sri Subornajyoti Dev AJS kilamjing makhada
कोर्ट कॉम्प्लेक्स दा उचरा थाखरे थोरमदुदा सिविल जज जूनियर डिवीजन नंबर 1 कम JMFC लखीपुर श्रीमती बेबिका कुली लखीपुर की असिस्टेंट लीगल एड डिफेंस काउंसिल फंजोबम लोकनाथ अमदी एल मोमोन सिंहा एडिशनल पब्लिक प्रोसिक्यूटर संजय दे यावना लखीपुर कोर्ट ता प्रैक्टिस तौरिबा एडवोकेट सिंह अमदी अतई स्टाफ सिंह थौरमदा सरुक जाखी थौरम का मरी लेनना SDJM सुबर्ण ज्योति देव AJS ना हाइकिबदा उमंग कोक्थोकपा सिना मरम ओइरगा इसिंग इचाउना सिंगबा खुदोंसादबा कया मायोकना हल्ली मसीदगी कन्ननबगी अमता ngairaba pandamdi उ चरा थाबा सिनी हाइखे कासार की जिला लेंगांगना थोकपा पाउजेल अमदा जिला असिद थोकिबे चाउना मरम ओइरगा माहिसंग कयामरम सैदांगफम ओइना सिजनबा अमदी खरना इचाउ मायोक नरिबा सिना मरम ओइरगा जिला की गवर्नमेंट अमदी लनाय माहिसंग सिंग गसी जुनगी तांग तरुकसु सुटी लाथोखरे पावासिना मखा तारादुना जुनगी तांग तरेट ईदुल अजागा मरी लेनना माहिसंग खुदिंगमक्सु सुटी ओइगनी अदुना लागलिबा निंगतौ काबा नुमित हाइबदी जुनगी तांग मापनदगी माहिसंग खुदिंगमक हांगनना बाहायरे हिरमसिग मरी लेनना हाइलाकांदी जिला दसु माहिरोय सिंगी येंगदुना सुटी लाथोखरे असम प्रदेश कांग्रेस कमिटी की नौना खलब प्रेसिडेंट श्री गौरव गोगोई का सिलचर सर्किट हाउस ता नेशनल मणिपुरी प्रोग्रेसिव फ्रंट की प्रेसिडेंट इबोतोन सिंह थिंगोम अमदी मेंबर हेरोजित मंगांग अनिना उनदुना वारी वाताई सानरबा मतुंगदा सोनाई केंद्र की दमकता लागलिबा लिसिंग अनिगा कुंतरुक के असेंबली मिखलदा डॉक्टर मैमोम शांति कुमार बो कांग्रेस की टिकट पिबिननबा मेमोरेंडम अमा पिसिनख्रे मसिगा लोइनना डॉक्टर शांति कुमार सपोर्ट ग्रुप की प्रेसिडेंट डॉक्टर राजुल रोस्कोर सेक्रेटरी फिरदौस आलमनसु सोनाई केंद्र की दमकता डॉक्टर मैमोम शांति कुमार दा टिकट पिबिउ हाइना मेमोरेंडम पिसिनखे हाइरे गौरव गोगोइना लुप अनी असिगी मिहुत सिंगे वाफम तारबा मतुंगदा मतम लाखिसनु खनखिगनी हाइखी गौरव गोगोइगा उनबा अदुदा कासार डिस्ट्रिक्ट कांग्रेस कमिटी की प्रेसिडेंट अभिजीत पाल अमदी कांग्रेस लुचिंगबा डॉक्टर मैमोम शांति कुमार सरुजाखे लुप अनी असिगी माइकेदगी गौरव गोगोइदा लेंग्यान फी हुक्तुना इकाई खुमनखी NMPF की मेंबर हेरोजित मंगांगना पौमिसिंगदा हाइकिबदा लिसिंग अनिगा कुंतरुक्ता असमदा मितई MLA अमा कहननबा होनबदा मालेमदा लेरिबा मितई खुदिंगमकना मागी ngамजबा थाकता होनमिनसी हाइखे मरमदी अखोगी MLA लेरक्तबा सि चाही यामसिलकले असम की CSO कयाना तालिबा ST डिमांड अमदी ऑटोनोमस काउंसिल चिंगबा सि अखोगी MLA अमा लेरबा मतमददी यामना लाइन ओइथोकपा ngamgani हाइना फोंदोखे मणिपुरी खुनाय असिगी हिरम कयादा चोक्थबा लेतना थौगाय कयादा माइपुनना सरुक यारंबी ऑल असम मणिपुरी मैरा पाइबी अपुनमलुप अम्पाल की प्रेसिडेंट ओइबिरंबी इमा इंगुदम ओंबी सनाथोइना लेखिदबदा मणिपुरी साहित्य परिषद असमना थमोइसोकना नुंगाइतबा फोंदोरगले इमा सनाथोइ असम की मणिपुरी खुनाय असिगी तनतना मालेम असिदा लेरिबा मणिपुरी सिंगिसु साउखटपगी मांगजिल थाननबा होनबिरंबी इमाने हाइना सिंगथारदुना महाकी थवाइना ईश्वर की खुयाखादा इंगना चिंगना लेरुनबा थौनिजरी हाइना परिषद की जनरल सेक्रेटरी की चेरोलमदा फोंदोरगले मणिपुरी समाज असिगी सगनायरबी अमदी अथौबा निंगसिगलुप लखीपुर की अचंगबा मेंबर अमा ओइरंबी इमा सनाथोइना लेखिदबदा अथौबा निंगसिगलुप लखीपुर अमसुंग मितै पुकैलोपना थमोइसोकना अवाबा फोंदोरखरे ngarang manipuri guest house konjang lekaida awaba phongdokpagi thoromda राजकुमार सनाहल प्रेसिडेंट अथौबा निंगसिंगलुप युमनाम नदिया चांद प्रेसिडेंट मितै पुकैलुप लोइनाना युमनाम मनी पोथारबा अथौबा निंगसिंगलुप की प्रेसिडेंट अमसुंग कांगाबम शांति कुमार पेट्रोन मेंबर अथौबा निंगसिंगलुपना मथंगसिरना अपुनबा मिफम मपु अमसुंग इकाई खुमनबा मिथुंगलेन ओइना फमाक्ता लिंगसिनखी लेसुंगबम रविंद्रो कांगाबम शांति कुमार अमदी युमनाम मनीना इमा सनाथोइना हिंगलिंगैदा महागना मणिपुरी समाज की दमकता तौबिरंबा खुदोल कयाबु सिंगथारदुना अफम कया थंबिखे इमा सनाथोइना मणिपुरी लोनबो आसाम की एसोसिएट ऑफिशियल लैंग्वेज अमा ओइननबगी चंगसिनखिबा खोंजंग कयादा चोक्थबा लेतना सरुक जाखे मणिपुर दा चटनरिबा इनर लाइन परमिट की मतंगदसु आसाम की मणिपुरी सिंगना खुदोंग चादबा कया मायोकनबा मतमदा मसामकना मणिपुर की CM नोंथोंबम बिरेनगा उनदुना वारी वाताई क्या सानखी लोइनना मणिपुरी डायस्पोराना सिनकिबा कासार मसुंग मणिपुर की अपुनबा सक्तम मसक ताकपदा मसामक खोंगना चटकिबा खोंगचता सरुक जाखे अमसुंग होम कमिंग की थौरमदसु अचौबा थौदांग लौबिरमी लेखिद्रबगी थवाइना लाइरमलेंदा इंगना चिंगना लैरुनबगी दमक मिफमना मिनिट अनि तुमिना लेप्तुना थौनी मिनखे थौरमसिदा इंगुदम निलबीर
Sapam Robindro, Irom Goramani, Sawaizam Gorobabu, Asangam Gorokopal amasung Maibam Manidon, Secretary Mitei Pokailupsu Sarujaki. Chahi Kudingi Pangtoktuna Lakpa, Digitally Enhanced Learning Space, DELS ki Marirak Suba Chahigi Felicitation, Farewell Amadi, Parents Mitki Thorum, Multipurpose Hall, Fulertol Dangarang Pangtokre. Thorumasida High School Amadi Higher Secondary da First Division Galwinana percentage wangna pass Taurakkiba Mahiroi Kontramukta Harau Nungai Papongdokre. Thorum Gibanung Channa World Environment Day Gamadi Lenana Nature's Lab Haiba Play Amasu Akolbegi Pibambu Kanana Baut Kibakalunana Traditional Expo Cultural Dance Thangta Amasung Taekwondo na Chingba Kayasu Utki Banbajai Del Sasi Krishna Seram Amadi Bikram Sanabam na Hudokibani Makoina Honazatuna Lakhipur Pulertol Amasung Poilapul na Chingba Mapam Singda Center Sing Hangdoktuna Class 9 Amasung 10 gi Maths Science English Amadi Advanced Maths Aduga Class 11 Amasung 12 ki oina Physics Chemistry Mathematics Amasung Biology subject sing tambi takpiri जैसा था अभी वैसा नहीं है। हम लोगों का टीम जो है देश की अखोई की टीम से चावना का बुनारी तम तमना पतन चावना का बुनारी अखोई अजिक स्पेसिफिकली एडमिन सर अमत हम अखोई की टीचर सिंह ना डायरेक्ट क्लास ते इंगान लापटोटी अखोई सर दा हाई दा सुमाइना इंगान सिंह लापटे अंत पेरेंट्स का इन्फॉर्म करोगे नाउ प्लीज पेरेंट्स आप लोग आपके तरफ से भी प्लीज कांटेक्ट कीजिए। यू ऑल्सो कांटेक्ट फ्रॉम योर साइड। एवरी मंथ एक बार चेकअप लीजिए, एक बार फोन कीजिए हम लोगों का डेल्स का ऑफिस को फोन करके हम लोगों का स्टूडेंट का इस महीने का परफॉर्मेंस कैसा है। हर महीना देयर इज वी आर ट्राइंग टू कीप 4 टेस्ट एवरी मंथ वी आर ट्राइंग टू कीप 4 टेस्ट ईच ऑफ वन सब्जेक्ट। सो आप ये टेस्ट का रिपोर्ट जो है हम लोग तो ग्रुप में भेज देते हैं, लेकिन ग्रुप में कोई स्टूडेंट चालाकी से अपना नंबर डाल देता है, पेरेंट्स का नंबर नहीं डालता है, ये जो मार्क्स आया है घर में नहीं जाता है। तो हम लोग अपने तरफ से जितना दे सकता है हम तो दे रहे हैं, लेकिन पेरेंट्स ऑल्सो भी लिटिल अवेयर। ये जनरेशन का जो हम लोग अखोई की इंगान हजी की जनरेशन की इंगान सिंसे खत्म सिंबा है अखोई देखी जानना सिंबा है मैं कमाइना पोत से लोड करनी मैं कमाइना पोत से हाई वैसे से जानना थीवा है वाह अदुरी अखोई डायरेक्टली पेरेंट्स का टीचर्स का कांटेक्ट करोगी ऐसे मैं जहां लोड ना से करता हूं। चलिबा जुनथा सिगी तांग तरा मंगा नोंगमाइजिंग निमित्ता न्यू दिल्ली की JNU कन्वेंशन हॉल दा दिल्ली मितई कोऑर्डिनेशन कमिटी न सिलांगदुना मितई कन्वेंशन अमा पांगथोकदौरी थौरमसिबु मपुंग फाहनबिनबा अमदी थौरमसिगी पांदम करिनो हाइबदु लुप की प्रेसिडेंट हिजम राजेन अमदी थौबुबा डॉक्टर सेराम रोजेसना असुन फोंदोरगले मयाम पुनु को खुरमजरी आई हिजम राजेन आईगी ओइद फंबिरिबा इनाव डॉक्टर सेराम रोजेस लागलिबा जून की 15 कोई मेटे पीपल कन्वेंशन JNU दा पांगथोकसे न सिनलांगजरी कन्वेंशन असिदा कोई DMCC न सिंजबनी DMCC दिल्ली मेटे कोऑर्डिनेटिंग कमिटी न सिंजबनी कन्वेंशन असिदा दिल्ली की नाकता लेबिरिबा ओइजेता अहिबिदि दिल्ली NCR दा लेबिरिबा नत्रग मपान गी लेब मणिपुर खंग असम त्रिपुरा बांग्लादेश म्यांमार यावी बयाबसिंग सोदम के यावी कन्वेंशन असी मिते पीपल कन्वेंशन नी DMCC ने ऑर्गेनाइज तौबनी दिल्ली दा अखोगी सोशियो पॉलिटिकल अमदी इकोनॉमिकल अखोगी फाउंडेशन नमक मरु हुलमजी हाइदना कन्वेंशन से सिंजबनी
mayam punum aigi thajabalai soidam ki convention asida mayam gi lanai gi oiba wafam natana meitei gi oiba akhoi furup amagi oiba adu khanbiraga convention asi soidam ki yawbi gi ne mayam da thajab thamjari thagachari makha tajarakpada aina mayam da hajani muse khone convention si kari gi silli bano ado conventions da khoi kari tawgodoino highway matang du mayam dang dang tentak na hajage akhoi assam da leiba maitai sing bangladesh da leiba or tripura da nagaland da or even burma da leiba maitai mayam sing asi manipur da leiba akhoi mayam si je pulla kanda akhoi gi maitai sing asi gi leiba economic social political aduga akhoi gi leiba land relationship mayam sing asi akhoi punna khanamina bagi mathau taba aduga akhoi karam ba hiramda akhoi kari tawino mathau tage haibirugi yamna kupna khanna naina ba aduga warit mayam ma lomina kanda akhoi tungi mirol gi damakta akhoi gi haiba community sing asina leiba lamdam mayam sing asi deisra akhoi na karamba mongda punsirol le hingmina sige haibidugi matang da warit lomina gadawani masigi warit loba seisda akhoi delhi da leibiriba akhoi akhang hairaba oza lai guru murpapang aduga akhoi haiba programs da yawi akhoi gi convention asida yawbinaraga taminaraga phaminaraga yawbiningiba kudimak saruk yabiyu haidna akhoi mayamda paujinjari ado program si akhoi pung 10 dagi haujagadabani aduga pung 3 phauba akhoi tawjagani aduga masesda akhoi tongan be hiramda akhoi mayam amasu khanajagani aduga masigi convention asigi saruk amoina su akhoi gi modlauna laiba angang sing naha sing satra sing asigi makhoi cultural activities mayam ama program mayam ama makhoi gi platform ama akhoi community gi cultural program sing asi makhoi da sahanba aduga oza sing na su madugi posi tamaga hojik vacation manung sida su program tawingo mayam sing asigi kamdong sagadagi haibugi potusu taw yawjadori adong thagachari ai supplement am tang tok joge delhi NCR sida assam dagi tripura dagi manipur dagi meitei yamna yum khunda duna yum sa duna masa gi property longna duna lei singasi punchilaga we are one amasung belonging sense of belonging adu mayam da koi lagliba anoba koi gi lakadulba koi gi next generation da legacy si pass to minasi ana koi masi lanai goi ba thoram natamina koi mayam punminaraga masi tanaminasi koi DMC si khakta gi nate nami atopa kanagum magi su koi lanai thabak nate aduna koi mayam punna phaminaraga masi janing to minaraba targati madugi asemba result adu sodem ki lakani na kali mayam punmog lakyu Delhi NCR da even Jaipur phawda sumite yamna yum masala na gi yum saduna leinare haina tai kari na hidi amukhanna koi ningda hangani habse thajabasu wala apnina mafam asida aigi culture aigi inat asi muttanaba kamai to na maintain tawgani habdu adu khakta natna aigi sense of belonging being a meitei we are one haibagi message adu paujel adu mayam da piminasi ai tomtana pigadaw nate mayam punmo pumin apun mana yai fare thank you Assam Legakna maming leraba saisakpa Bharat Ratna Dr. Bhupen Hazarika gi punsiwari Manipuri yauna Bharat kilon kunumdoida handokna bathorang tawkhre mahaki punsi amasung thabak singbo malem gi miyoi lak kaya gi mafamda jahonna ba badi Rajya asigi culture amasung sahitya bu malemna masak khangana bagi tamak thaurang asi laukhatpani hairi Royal Challengers Bengaluru na chahi 19 gi batungda ahan boina IPL title phanglakpagi harau nungai ba phongdokpagi thoramda Bengaluru gi M Chinnaswamy Stadium gi mapana thokiba nesinabagi thodok amada miyoi 13 sikre amasung angang ani yauna miyoi 13 hena asoka pannangle Lakhipuronline singi imung manungda Royal Challengers Bengaluru na lupa lakh tara tawduna piragani haina lauthokre Energy Healing Center Rongpurda computer gi matengna anauba madi ariba anaba singbo computer gi matengna layong khangdokpuna layengba hausare computer gi matengna makal makhagi anaba singi report lauthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani
Maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phandi shonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sina chingba layang da yarakani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 stone crusher manakta leiriba energy healing center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobirana bakhanganjari Wellcare Medicos Lakhipur Ward number 8 na makhal maka anaba kaya gidamak maming lairaba doctor singna layang bagi kudong saba bizari Dr. Yusuf F. Chaudhary MS nakong naton amadi khaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numityung bapung tarani thoidigi layang gane Dr. C.H. Rakesh Singha MS orthopedic surgeon sarugi Dr. Asina laibak pokpan mit khudingi nungti pung ahom dagi layang gane Dr. Satyam Bisas MS Dr. Asina nungsang gallbladder da nung laiba khoirin pomba phimosis paraphimosis na chingbagi layang nana bagi damak numit khudingi ayuki pung nipan dagi mapan phawba aduga nungtil pung ani makhai dagi na numitang pung mapan phawba layang gane Dr. Bikram Bhuya dentist PTS jagi Dr. Asina numit khudingi nungtil gi matamda layang gane Dr. Benjir Ahmad Loskorna numit khudingi numidang wairam pung taruk tagi na mapan phawba aduga Dr. Puspita Singhana numit khudingi ayuki pung nipan dagi na mapan phawba aduga nungtil gi pung ani makhai dagi taruk phawba layang gane Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai amasung thangja khudingi nungtil gi pung ani dagi layang gane akupa marol amadi booking gi damak Wellcare Medicos Lakhipur Ward number 8 ki mobile number 8134835398 number asida pau phawna bina bahairi Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Plastic na mosil hanba thinglasi haiba hiramasida malemgi akoibagi pibam numit pangthoknakre Kasar jila lengakna mahiluisang sing lagliba ningthokaba numitagi hangna bakhangan kre NMPF amadi Dr. M. Santikumar Support Group na APCC gi President Gaurav Gogoi ga unakre Ima sana thoina laikidabada makhatana awaba phongdoknarakle Dels ki marirak suba chahi ki thoram sing chinglemna pangthokre Mitei Coordination Committee na New Delhi da Mitei Convention ama pangthokadori Bhupen Hazarika ki punsiwari Manipuri yauna Bharat ki lon kunumdoi da handoklagani amasung Royal Challengers Bengaluru na IPL ngambagi harau nungai pa phongdokpagi thoramda netsen naduna taramathoi sire kayamarom asok pannangkre Lakhipuronline YouTube channel gi pau sandok jaba ngasigi oinadi matang asidaloi jare